virus mahik aiba mahik sidi maru phungna muthat kadabani mahik leiba jade virus se keno jam phattaba pot ni si virus se changak padani loipuna mak chui se mi ami gi hakchang da mahik phattaba ma changa di virus phattaba changa di adu virus to hana muthat liaba mina virus to ana lothok na ba hot na ba adu virus se kana no cookie ni ba cookie simak phattaba mahik leitre mo se mahik to adu mahik to cookie ni ba si cookie ai ba cookie mahik sina loipuna mak ana ba je sandorak pani ba lan se cookie mahik na sandorak pani ba noi di mahik to noi ni ba cookie noi ni ba pani mom channel sibu yengbiri ba mayam puna mak po ikai khum nazari ngasi amuka video ma pura lakjare ngasi egi video se ahamba phangna ba taraga di subscribe tawbiyo notification so nambi ramo mathang video amuka phangna ba cookie singna mitai jummai tharakwa matamda mitai singbu hat pa mitai singbu tamthi na tawning ba mong da moina ot pa nei ba matamda karamba central force na ngakpi gi ge ba akhoi gi khungi ibung ipasing na ngakpi ba ne ba cookie khulai matik chana pai riba cookie lalauba singduna tholakpa lanse moina haurakpa dagi lanse tholakpani moidi mahik ni ba virus ni ba mahik ama changa adi hakchang do mahik to kamma mato mong da lawthui hai ba do adu lawthok pai matik matam ni ba hujik mahik sina changak tana mahik sina hakchang se manghan dore ba ima lebak manipur se nungsi sanana mayang punamakka nungsinana leiramba ima lebak manipur ni ba ado nungsi sanana leiba ima lebak manipur kanglei pak se moina machet tana thugai degi segai degi honari ba changai ba cookie laloba sing se moi se mahik virus ne ba adu mahik tu di de karma mong da mahik se hat kani mahik se lokthok kani hai ba do du sarkar na yengjan bam thoi sarkar na asi se yengjan biraga tawriba lan se gi thokalak pa se kana no hai ba asi jugi matik saba cheirak pibiu atamnana mitai ima mera bai bi singda mitai nipa masa student singda mitai nupi masa student singda khungi village volunteer singda arambai tengol da youth of manipur da mitai le punda mayam da taina sandogi nate akhoi arambai tengol na akhoi ima mera bai bi singna akhoi angang akhoi mitai masa singna chaluraga hana jummai thagi ba leite cookie khulai pai ba singna tawrak padagi asi akhoi isa ngak jabani koi bale village volunteer sing na so masa ngak jabani ado isa ngak jaba matam da bauna moina haining hai ngangning ngang kapning kap tawri base ase kanana tawhali bano akhoi gi pikli be student sing go pharaga moina aduk tamthina hali bado khanga bani ura bani mayam puna magna jingkhai ngamba hali ba tawri ba video mayam do loi ura bani aduri cookie haiba cookie se moi se jam phattaba mahik se lothok pai matam ni huji akhoi manipur lenga sibu pobiri ba sarkar oiriba akhoi gi pabung biren cm oiriba akhoi pabung biren ngefam da ina haijaga da request taw jaga da badi thawaina pontha oikraba athauba singdugi jumda huji imung manung duna kappiba lauriba ase kanana adu magi jumduga leiriba awat pado kanana men biduri bano asi thogali base kanano na cookie na thogala pani huji akhoi student singda makhutta kaptana makhut suiba makokta nongmai chara paliba mayam do adu kanana no adu singdu jengjan biraga imung manung duna kappiba mayam do khara ubiu adugi thogaliba thodok sugi laliba do adu laliba mioi do kapiba central force khangde amabu oison xyz oining bodo oijasan adumna kapiba do ado akhoi myam mangda amuktang di puthok piraga toriba thodok se akhoi myam da student dugi thoiba awaba se adu dugi chairak to student dugi magi huji mai imung manu dangiba khudimaki daita do huji kapami ban akhoi gi central force oigera oining bo oijasan mana dugi daita do pugada bani cookie laloba sing na ngasi irang se thogalamdra ri asi punamak thoi aina haijaga dabadi akhoi mitai ichinau sing mitai khun ngaiba village volunteer oigera ima maira paibi sing oigera youth of manipur oigera arambai tengol oigera akhoi mayam thokleiba ima maira paibi sing khangde
mayam se leramdragadi ngasi Manipur se asingba mawang matawda leiroi aduna thokleiba akhoi gi Manipur gi Youth of Manipur Ima Maira Paibi Singh Arambai Tengol Mitei Lipun Leiriba Mayam Village Volunteer Mayam se loi punamakta ikai khumnaba utkadabani matik chana ikai khumnabi gadabani ase se oina tenaba wahi sijannabi ganu makhoi leibadagi moina ngasi moida kanagumba mana tolo piraga paisa piraga thambanate mai magi mayum makai magi family thadu amaga ima leiba ki tamaktani aina thokleiba ngatani sacrifice ngatani moina phangjaba se kaino moide kesum kana balete kesum phangjaba lete ima lebak nungsibadagi mitei lungsibadagi thoklakpani aduna thokleiba akhoi Ima Maira Paibi Youth of Manipur Arambai Tengol Mitei Lipun Village Volunteer mayam punamakpu matam khudimakta ikai khomnaba utpi gadabani adu moi mayam ngi mafamda wahi one teneba season arakpa wahi karan season arakpa mi singduga matik chaba chairak pibi gadabani matik chaba chairak pibi haina channel ge mai ge de request tawjari Cookie sing na haining ba hariba mayam do ado haire ba cookie sing du su matik chaba chairak pibi haina channel ge mai ge de request tawjari ingtapna lejari ba Manipur se thugairi ba machet thongna segai ge khanna changai ba cookie lalhoba sing do makhoi da moi ge mafam jauna Myanmar jauna Bangladesh jauna tan ki gadabani hujikti ado ngasi gidi video se matang se loisen jarage ichinaw sing mathang video da mo unasi jum da hojik thoiba thodok siga student sing da moina otpa nei ba tawbiri ba siga jum da kapiba mama kapiba mase kapiba mo pa sing da wari ba student no wari ba chaina khangi ba do adu ubada yamna nungaite ado student no gi makutta no mai kapami ba Central Force ki nipa adu nipa do pharaga magi imung manungi awana ingang dono hujik laing ba punamak mana loina pubam thoi ma hana pharaga ma sa force ni ma mathau do phajana tawramwa ba tan khairu jaya ba ado atamna mi makhut tu ga thamaga kapi do ma du hana chairak pibam thoi pinda ba haibu jamna sauning ba nungai ta ba haibu angang dono hujik nangi ba awa ba do ma di kapam ba loire chakhare loire ado kapami ba ma do hana pharaga imung manung duga angang duna nangi ba mato mawang do adugi aphapata daita punamak mangwo de sinebam thoi aigi maigai dagi adu haijening badagi aina video se semjabani ado aigi video siga soiran jaw garaga su ichinaw singna comment da takpiu da soiran jaw gi batara so ngakpi gani haina channel gi maigai dagi request tawjari Arambai Tengol da leiriba ichinaw sing Youth of Manipur da leiriba ichinaw sing Village Volunteer ichinaw sing leiriba Manipur gi metai masa punamak Ima Maira Paibi mayam punamak pu pari mom channel gi maigai dagi ikai khom nazari aroi badai bido pakhang mana yai phare kanglei pak na yai phare Manipur gi ngam khai kai ba yaroi Ima leipak na yai phare ngalei ba chingkhai ngamba akhoi gi pikli ba student Hemanjit linthoi ngambi nupi macha pikli ba student adu singdo moina pharaga tamthi na hat pagi video viral oina urabaniya ba adu hat liba singdo uraga mai magi leiriba imung manungi mapa mama adu singdo kai phibam oigani adu gi tamakta kholaw thokpa akoina protest tawjabagi thokpa student singdu amukamu atamnana adu student singdu gamu hat ke haina attack to baga chamana na attack to re murder to ya bi mawong de attack to re ba ha masal kai ga gi masal pokhai ga gi tear gas to aduga thammaga kapi ba saru sokhai kapi ba adu kapi ba ma mahak to xyz Central Force ki nipa do adu phabam thoktri bra ba adu ma do khomi am mangam ta puthok piro wa ba akhoi gi ingang nipa masa du gi khutto aduk sokna mana kapira mi bado duk tamthina duk nung sidana hat ke abi matagum murder to ke abi matagum mana tori bado magi paniste kari oibam thokya ba huji imung manung duga nangi ba awa ba se mama duna kappi bado mapa ma duna kappi bado huji satra duna student duna kappi bado nipa masa duna kappi ba awa bado adu kanana amagi awa bado kanana pubi dori gya ba huji ki Manipur gi lansiga thawaina pontha oikhra ba athauba mayam dugi yum duga mama magi nupi magi masa
लेरिबा मयामदोदी अखोई इमा लेबाकी तमक्ता कथोखरबनी ना चाउथोकचरी पुंगथोकचरी इमा लेबाकी तमक्तनी हाइना हंधरकपदा इमुंगदुगा अवाटपा अमा मागी मफमदुगा वाटलिबा मसानी पागी वाटलिबा मफम मवा मपुरैबगी वाटलिबा मफमदो कनाना मेनबिदोरिनोबा असि तौरैबसे कुकीना लान हौरकपदगी कुकी खुलाई मतिक चाना पाइबा कुकी सिंगना लान जे हौरकपदगी लोइना थोकपनेबा असिगी दायित्व से कनानो कुकी नेबा अखोई मितई सिंगसिगा मोइना कुकी मोइना अदु लोइना लोइना चंगइबा फोर्स मयामनसु येकनाबगी मतागुम तौरिबा मतौ मवंगसि इमा माइरा पाइबी सिंगदा टैगेस कापनिंग काप फुनिंग फु हौरैबा स्टूडेंट निपा मसा नुपी मसा सिंगदा मोइना कापसन दना सोगलिबा मयाम प्रोटेस्ट तौबे थोकलैबा निपा मसा नुपी मसा स्टूडेंट मयामदा मोइना अदुमाइना कापेबा सैरिबा खुनगी विलेज वॉलंटियर मयामदना खुन ngaamdragadi ngasi kai oini ima maina paibi singa thomdragadi ngasi kai oini akhoi khun ngaiba विलेज वॉलंटियर सिंगदा सो मोइना ngang kapning kap chaining chei tauriba